Kwakaitel OP nan numidang miyoy kaya na petrol bomb na singbalang sintuna attack tawda security personnel ahum asok apan nangkre Arambai Tengol gi fighting commander asem kanan bu CBI na faki bagi matang da Arambai Tengol na sa tharap ban gi manung sanna nan numidang infal gi tidim lambi da laiba Kwakaitel police outpost OP da petrol bomb langsin batana tana nauri kapsin duna attack tawda security personnel ahum asok apan nangle hairi nan numidang pung mapan gi minute nifuga mangarum tabadagi hauna miyoy nupa nupi kaya na Kwakaitel OP tamna nung thazin ki nauri kapsin batana tana petrol bomb na singbalang sintuna attack tawki miyam adubu control tawna bu hot bada security gi maike digi tiar gas amadi bomb na singba kaya kap ki hairi miyam na petrol bomb langsinduna amadi nongmai kapsin duna landarak pa da Kwakaitel OP asida attest tawtuna laiba CRPF ki personnel ama police personnel ani asok apan nangki hairi miyam gi ho adu numidang athengma phabu Kwakaitel OP da attack tawbu lepkide security gi maike digi sum miyam tan khaina bathabu makha tana sathaki hairi amaromda ngarang ayuk angan bupung mari ge minute kuntra rom tabu matam da singnaningai oiba mongta naha hum Kwakaitel OP mamang tamna sangsilak pada security kangura phare hairi pharban naha madu Kwakaitel da nga gi dukal ama da nga sembagi thabuk tawbu amati chiru jati gi naha ni hairi pharba mi hum madu asambu hum pahung satharba matung da makhoi gi mathakta case ama talokhatana PR bonda ngasi ayuk thadokre hairi security ki kangpuna khangabuk bazar gi nak yet leirbe dukan sing dagi hendoktuna yum da khamduna thamba gari sing phabu thugairam le khunja sing Arambai Tengol numit tarani gi bancha tharingi ngarang numidang Thobal SP gi office tamai ki kya dagi miyam thumjelaktuna irang thokrabu matung da security force ki personnel sing na khangabuk bazar gi national highway 102 gi nak yet leirbe yum sing dukan sing dagi hendoktuna yum da khamduna thamba gari sing phabu thugairam le haina khangam praja section kya na phungdoragli praja section kya dagi phungdorpu gi matung innadin han numidang phung tare rom tarak padagi wangjing amadi Thobal lumdagi masing yamraba miyam amana khangabuk ta leiba Thobal SP gi office ta sumjelaktuna police amadi central force singa yamna sauna mukna ki miyam gi irang adu laksina bu hotna bada police amadi central force singa tear gas smoke bomb na singwa kaptuna miyam tankhai ki adu mapu miyam aduna henjilak padegi RF ki team amasu laktuna irang adu laksina bu hotna ki miyam gi akan bi irang adu ngarang numidang nongalamdai pung ahum phawba tear gas smoke bomb amadi light brown sing kap ki hairi power sina makhatan hai miyam gi irang adu laksin na lakiba central forcing amadi police na khangabuk bazar da leiba yum sing dukan sing gi mingsel thugairam ki imung da leiba pochai kaya manga ta thoki hairi security forcing atuna yum da changtuna yum da khamduna thamba gari sing su thugairam ki haina khangabuk bazar gi miyam na penda phungdoragli yum dukan amadi gari kaya thugairam badagi imung da tumduna leijaba angang sing phawba pakhatna ki hairi Susat na riba Kuki Kno lusing basing ngarang Delhi de India government gi Wari Sakhre Manipur kumja 2023 gi May hum dagi horaki pirang asi gi marak ngarang han bo ina Kuki Kno suspension of operation su group sing formal oina India government gi Delhi de Wari Sakhre tongan be media gi report to gi matung ina ngarang nakal ani gi marak to Wari Sakhre badu da su de lai riba Kuki la group sing gi mai kai dagi hausi loisindana riba irang asi tungkoiba political solution ama prokna bagi matang du Wari Sakhre hairi Ministry of Home Affairs MIC gi mai kai dagi Wari Sakhre badu da center gi interlocutor AK Misra lusing bi marina sab kang buna saru yaki adu Kuki Kno su group singi Maikai digi United People's Front UPF amasung Kuki National Organization KNO gi makhada miyoi manga na sab mihut kang bu amana saru yaki makoi sing adu gi manung de UPF ki wangang loi Aron Kipgen amasung KNO gi da silent hawkip yauki loina na irang asina maram oiraga Manipur gi atop state sing da fauna haliba national highway sing hangdokpa natragna ITP singi rehabilitation gi mari lene bo wafam sing political gi oiba yanaba ma productive fawo mahi ya loi haina center da thamki hairi Wari sanabadu da Kangpopi district ki manung sana Sadar Hills ta laiba maitai lal hulup sing gi kem sing gi matang du wafam pukhalakba ga loina na hairba kem sing asi lauthokina bo wafam pukat ki masi ga loina nakal animak na makhata na Wari sanabadu yana ki haina su report to ki Haujiksu Manipur mai sakle state asida yamna theng thamkiba president rule asi mai paktre Joyram Ramesh Haujik oiriba Manipur gi leita to PM asida Union Home Minister Amit Shah na Manipur yauna India gi awang nongpok state sing amadi Jammu and Kashmir de ing tappa hanjilakle hai ki bu wafam du Congress ki lusing ba ama oiriba Joyram Ramesh na Haujiksu Manipur mai sakle state asida yamna theng na thamkiba president rule mai paktre wafam kaya phungdoragli Union Home Minister Amit Shah na hai ki ba wafam da yaning da phungdokladuna Mahaki wafam adu masagi matik chadaba amadi Manipur gi irang laksin bada mai paktaba adu na thaina bahuna bani haina Indian National Congress ki lusing ba amo oiba Joyram Ramesh na haikre wafam asi Joyram Ramesh na mahaki social media X ta phongdora ki bani Congress ki lusing ba asina makhatara dun hai India da oiki bi Union Home Minister singi manung da hojik leiliba asina khwaidegi yamna masana masaba thagachaba adu khwaidegi yamna mai paktaba amani haina su maral siragli Modi lenga ki sahi taraw ga mathoi mapung pharak paga mari lena ngarang Amit Shah na mahaki social media X account da Modi
government asibu golden period ni hairaduna Naxalite jamgi matang asi hojik aroiba tangkakta leire Jammu and Kashmir amadi awang nongpok state ing tappa leire haina phongdokhibani Amit Shah gi wafam da paukhum piraduna Joiram Ramesh na makha taraduna Union Home Minister gi wafam angakpa phongdokli Manipur da hojik sumai chakli hairaduna state asida yamna tengna thamkiba President Run gi lengak asi mai paktre hojik lamdam asida oiriba law and order phibam asi kiningai oire haina phongdokli Manipur dasu COVID-19 positive oiba mi ama thengnare India da COVID nanaba masing lising taruk sanipan taraga manga yaukre handak nongno sandokliba COVID laichat asida ngasi phawda India da COVID-19 ki active case masing lising taruk sanipan taraga manga yaukiba loinana laina asna Manipur dasu mi ama positive oiba thengnakre haidi haukiba kunmari asi ayuki pung nipan taba matam phawda laina asina nauna miyoi chahunga kunga mari positive oiba thengnaki loinan laina asina maram oiraga haukiba pung kunga mari da miyoi hum laikan nabang amdana laikhitre haina Ministry of Health and Family Welfare gi pauna hairi laikhidraba miyoi hum adu Delhi Kerala amasung Jharkhand gi amumum oiki ngasi angan phawda 2053 COVID positive oiba thengnaki baga loinana Kerala state na hanagumna India gi khwaidagi COVID-19 positive oiba thengnari masigi matungda Gujarat West Bengal amasung Delhi na mathang sitna ani suba ahum suba amasung mari suba state oina matung ili haukiba pungkon mari da Delhi da me kuntraga tar COVID positive oiba thengnaki baga loinana National Capital da hana COVID-19 positive oiba mi masingdagi hanthakiduna 691 oiri haukiba pungkon mari da mi nauna laikidaba asiga tharaga handakta nauna sandurukliba laichat asina maram oraga laikidaba migi masing humpugo nipan yaure hairi Manipuri State Assembly gi su handokpagi warep to center government na su honor tawfam thogi haumi mamang sahi 2024 gi February kunga mapan da Manipuri State Assembly 2008 dagi kuki kulai paiba singa thamnaba suspension of operation su makata na sana dam warep lauki warep adu da kuki kulai paiba lup kunga manga haiba di kenu gi makada leba kulai paiba lup taraga taret amadi UPF ki makada leba kulai paiba lup nipan ga state amadi central government 2008 dagi leira ke suspension of operation adu makata na Manipuri government gi wena sana rawroi haina lauki warep adu central government na honor to from thogi haina Federation of Home Press authority serula man hairi serula sin hai India government amadi state government na Myanmar da makui gi hak taliba khulai paiba singa kari marim gi su taw norom libano Myanmar gi lal hoba sing na India gi mathakta lal hoba nate India da makui gi marup ni haina phongdokhiba leire aduna makoina pairiba khulai adu mafam asida lut tawba amadi misam miyam hatpa drug karbar tawba gi paibani masida India government na su dawbana makoi hingsa gi thabuk adu free ohenduna mateng nakoi na pang bani hairi cherol asina hai foreigner kuki singi lam ama sahili sing kaya ning tambagi puari ga sagun raklaba ipai puna tambiram lamba indam ramdam asida launa basin bani sahi kaya thing ba amata yauduna government free da hadokna khulai leisin ba amadi training to hunba sing aduna iramdam gi yalo mi singi mathakta mi hat mi puncha tharak bani hairi cherol asina aroi ba hairi badi khuding mak sing asi kupna khannaraba matung da Manipuri State Assembly ne kugi khulai pai ba sing aduga su mathau ta dabana tawnakiba su adu handokhibani ngasi mak India government makha da Myanmar kuki kulai paiba sing na sanari bu wari sing asida Manipur gi oiba wafam amata yawfam thokte yawhalloi dabani hairi Arambai Tengol na kaukiba numit tarani gi Manipuri ban ngarang khudak tagi handokre fajin kiba etigi army chief thadorak tribawa democratic oiba khungding sengsin kikani Robin Mangang Manipuri Cultural Organization ama oiriba Arambai Tengol gi fighting commander Asem Kanan CBI ne phaki bagi mayukta Arambai Tengol na Manipur pumbada kaukiba numit tarani gi total shutdown ngasi khudak tagi handokre adu fajin kiba Arambai Tengol gi army chief Kanan tharo raktribo phawbo makha tana democratic oiba khungjing dilep tana sengsin kigani haina Arambai Tengol gi PR o khoirakpom Robin Mangang na phungdorakli wafam asi Imphal la leiba Arambai Tengol General Headquarter pangthokiba pawi mfem amada phungdokibani mahakna makata na pawmising da hai Arambai Tengol gi army chief fajin kibagi mayokta pena dabagi miyamna akan bi horaktuna leibak asida thokaning da thoktok thokgi khudak tegi numit tarani gi ban kokibani Arambai Tengol asi khulai paiba lupnate isagi inat laining yokhatuna leiba social cultural organization amani haiki mahakna makata na hai iramdam asida mapan gi tegi sangsilakpa illegal immigrants sing leptana sangsilaktuna iramdam asi thukaina bhona dun lantarak padagi mafam matamni yadabadagi iramdam asi kanana khutta khulai pairaga lanthingna horaki loinana iramdam asi kalakhibani iramdam asi ngaksana honarakpada apapun horakpa case kaya pansilakpa asi yamna leibakthibani loinana pendabadagi Arambai Tengol na kaukiba ban asi khudongchaba lawraga ban asida etegi mingsinarga ngausin phaijanaba nisa chaba mina khudongchaba lawraga mayum mapada khamduna leiba gari thugaiba luhongba lakpada gari thugaiba mi phuba press ta khut thaba police ta nauri kapsinduna thokhaningdeba thokdok kaya thoktuna kauriba
maram saba ban asisu masak thiali haiki mahakna makata na idamdam asida lalgi saithing nanglaba matung ising isaw amuk mayuk naringai ban tawbagi chathok chasin tawba sana thaknaba pusilakadoriba gari sing panduna leiba insang napi kaya ama manghan batana tana Imphal city da pochai tangkhalakpana maram oiraga ban asi handokpani adu fajin kiba AT gi army chief thadoraktibu fawba lo na yaba mongda democratic oiba khongjang jangchin gani praja miyam nasu support tawbiyu haiki Magna makata na phongdu kibida Arambai Tengol numit tarani kaukiba ban adu da Arambai Tengol gi mingsen aduna ban manung da violence tawramba miyoi taraga mari laikai gi miyoi sing na phaduna Arambai Tengol da sinnarakpada gi wari sanarba matung da miyoi sing khusin nakhre hairi Satnadraba law season aduna lana internet thingjin bagi mayuk to pause asigi chief editor manipuri home commissioner da leyen notice thagre manipur lenga ke commissioner cum secretary home na tang tare tha 2025 ki numidang do thok order number h 3607/2022 HTSTPT gi matung ina manipur gi tampak ki district manga internet amasung mobile data service numit mangani thingjin ki adu bahai ba internet thingjin bagi order ase satnadraba ain amagi makha da thoklam le amati manipuri lengak na law masakhang dre haiba thong asimek sengna takle hairibo wafam sing asiga mari lenena ngasi pause asigi chief editor wangkemsa samjaina mahaki ukil advocate aribam Gautam Sharma gi khuthang da manipuri lenga ki commissioner cum secretary home da legal notice ama thaduna ain gi matung ina satnanaba khangan khre notice ansin makhata na high court of manipur gi PIL 25 of 2023 da internet thingba ga mari lenena pass thokiba order sing su ngak na satnaba su khangali hairiba internet thingjin bagi order asi temporary suspension of telecom service public emergency na trangana public safety rule 2017 rule 2 gi makhada thokpani haina palli adum oinamak hairiba rule asidi satnadraba Indian Telegraph Act 1885 की मखादा सेंबा रूल अमखंगनी ing 2023 दा पार्लियामेंट पास तौद ing 2024 की जून अमसुंग जुलाई थादा गेजेट नोटिफिकेशन थोक्तुना अनौबा लो टेलीकम्युनिकेशन एक्ट 2023 असिगी सेक्शन खर्डी सतनाबा होख्रबनी टेलीकम्युनिकेशन एक्ट 2023 की मतुंग इन डिपार्टमेंट ऑफ टेलीकम्युनिकेशन गवर्नमेंट ऑफ इंडिया ना लेंगाक इंटरनेट थिंगजिनबगी शक्ति पीरिबा टेलीकम्युनिकेशन टेम्पोररी सस्पेंशन ऑफ सर्विस रूल्स 24 asi sembaga loina November 22 2024 da gazette notification thoktuna ariba ain temporary suspension of telecom service public emergency na tarna public safety rules 2017 asi superset tawkhrabani atubu manipur lenga nadraba ain amagi makhada manipuri district manga da internet thingjinduna constitution ki article 21 da yawriba wafam haibadi procedure established by law gi makhada khaknatana miyoiba amagi personal liberty khongauna be yaroi haibasi mayok ta satpagi mami sauna tare sanadraba ain haiba asi procedure established by law oidaba maram na manipuri lenga na constitution gi wangmoda satle haiba lobe yai